ꯁꯣꯝꯒꯤ ꯐ꯭ꯔꯦꯟꯗꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯑꯩꯈꯣꯏ ꯍꯣꯖꯥꯏ ꯑꯁꯥꯝꯗꯒꯤꯅꯤ ꯍꯣꯖꯥꯏꯗ ꯂꯩꯕ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗ ꯂꯩꯕ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯁꯣꯏꯅ ꯅꯨꯡꯁꯤꯕꯤꯅꯦ ꯊꯥꯖꯕꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯍꯣꯖꯥꯏꯒꯤ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤꯀꯣ ꯍꯣꯖꯥꯏꯒꯤ ꯃꯐꯝꯗ ꯇꯥꯕ ꯃꯩꯇꯩꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯁꯣꯏꯅ ꯅꯨꯡꯁꯤꯕꯤꯅꯦ ꯊꯥꯖꯕꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯀꯣ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩ ꯈꯛꯇꯪ ꯉꯥꯡꯅ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯤ ꯃꯩꯇꯩ ꯑꯗꯨꯝ ꯉꯥꯡꯉꯦ ꯊꯣꯡꯒꯥꯟ ꯊꯣꯛꯈ꯭ꯔꯗꯤ ꯃꯩꯇꯩ ꯃꯁꯦꯟ ꯐꯥꯎꯗ ꯃꯩꯇꯩ ꯉꯥꯡꯅꯗꯕ ꯃꯌꯥꯝ ꯂꯩꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗ ꯑꯩꯈꯣꯏꯐꯥꯎꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯃꯌꯥꯝ ꯂꯣꯜꯂꯤꯀꯣ ꯑꯁꯥꯃꯤꯁ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯤ ꯃꯌꯥꯝ ꯉꯥꯡꯉꯤꯀꯣ ꯑꯩꯈꯣꯏꯁꯨ ꯉꯥꯡꯉꯦꯕꯀꯣ ꯊꯣꯡꯒꯥꯟ ꯊꯣꯛꯈ꯭ꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏ ꯃꯌꯥꯝ ꯇꯔꯥꯝ ꯂꯧꯁꯤꯔꯦꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯈꯟꯕꯤꯔꯝꯒꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯊꯝꯅꯥ ꯍꯦꯛꯄ ꯆꯠꯄꯅꯦꯕꯀꯣ ꯃꯣꯏ ꯑꯁꯥꯃꯤꯁ ꯁ꯭ꯀꯨꯜꯒ ꯆꯠꯄ ꯅꯠꯇꯦ ꯑꯈꯥꯎꯒꯤ ꯈꯨꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯊꯝꯅꯥ ꯍꯧꯏꯌꯦꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯍꯧꯏꯌꯦꯕ ꯑꯗꯨꯒ ꯍꯦꯛꯇꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯝꯅꯥꯗ ꯃꯤꯃꯤꯁꯤꯡꯁꯨ ꯇꯧꯔꯛꯀꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯃꯤꯁꯤꯡꯁꯦ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯦꯕꯀꯣ ꯌꯨꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯑꯕꯅꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯆꯠꯄꯅꯦꯕꯀꯣ ꯃꯤ ꯂꯧ ꯂꯤꯡꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯃꯤ ꯃꯌꯥꯝ ꯌꯦꯡꯅꯔꯤꯑꯕꯀꯣ ꯑꯗꯨ ꯌꯦꯡꯁꯅꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯍꯥꯏꯈꯤꯕꯅꯦ ꯑꯩꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯁꯤꯒ ꯂꯩ ꯂꯧꯄꯥꯛ ꯑꯥꯗ ꯁꯝꯕꯨ ꯍꯣꯏ ꯆꯣꯟꯗꯁꯨ ꯁꯝꯕꯨ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯥꯗꯁꯨ ꯂꯧꯅꯤꯡꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯃꯤꯗ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯦꯜ ꯑꯥꯏꯀꯣꯟꯗ ꯅꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯝꯕꯅꯣ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯆꯠꯂꯤꯅꯤ ꯊꯝꯕꯥꯜ ꯃꯅꯥ ꯍꯦꯛꯄ ꯑꯗꯣ ꯊꯝꯕꯥꯜ ꯃꯅꯥꯅ ꯉꯁꯥꯏ ꯊꯤꯔꯛꯑꯦ ꯑꯃꯨꯛ ꯐꯪꯗ꯭ꯔꯤ ꯊꯤꯒꯤꯗꯨꯅꯤ ꯑꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯦ ꯊꯝꯕꯥꯜꯗꯣ ꯑꯗꯨ ꯊꯝꯆꯦꯠ ꯍꯥꯏꯕꯗꯣ ꯊꯝꯆꯦꯠꯁꯨ ꯄꯥꯜꯂꯦ ꯑꯗꯨ ꯄꯥꯔꯦ ꯊꯝꯆꯦꯠꯂꯣ ꯍꯦꯜꯖꯕꯤ ꯃꯥꯅꯦ ꯑꯩ ꯉꯁꯥꯏ ꯀꯨꯝꯕꯅꯦ ꯁꯤ ꯊꯝꯆꯦꯠ ꯊꯥꯗꯣꯔꯦ ꯍꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯦꯃꯤ ꯁꯤꯡꯖꯨꯅꯤ ꯁꯤꯒ ꯂꯩ ꯀ꯭ꯔꯞ ꯁꯤꯒ ꯂꯩ ꯇꯤꯜꯍꯧ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯣꯏ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯛꯄꯅꯤ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯌꯦꯁ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯊꯝꯅꯥꯗꯤ ꯍꯥꯏꯗ꯭ꯔꯕ ꯍꯦꯛꯎꯗ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯎꯆꯔꯛꯀꯕ ꯊꯝꯅꯥꯗꯣ ꯂꯣꯏ ꯈꯨꯏꯗꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅ ꯍꯧꯖꯤꯛ ꯇꯧ ꯇꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ रेडी यस हाय गाइस आप सब लोग को स्वागत है मैं अभी वीडियो अनी ने मतलब मिसे सावध तो हाय गाइस अभी मैं मिक्सचर खाने वाला हूँ आप लोग वीडियो को बने रहेगा मिक्स करके खाने वाले हूँ रेडी स्टार्ट लम लाएगी जय लम लाए और ट्राई तो को मैम दो मैम क्रब्स Ando memi sindu do. मैं खोज जाए लबुक तनी को लाइक हमान बहुत टेस्टी है आप लोग वीडियो को बने रहेगा मैं मथुन न तिखंग न थिन मने ना ने अभी प्याज खाने वाला हूँ Ando memi masala. मैम लोग जी रूम जो चादे हो रूम जो हम चादे खोज तनी चाय है बहुत टेस्टी है खोज चाय ने बोलना भाई चाय आलू खोज जुम मनी गुम तनी अब को लबुक तनी अतो मखा तिखंग मैम हो ये तिखंग थिली खोंग नगा मैम सावे दे सावे दे नते खोज ना रे अब को सोय रे बा हाय बदा हामनी तो इन्या Ma'am tilo. प्याज मैम से थमना तो इसे मैम थमना चाव हावनी हाय बदो अदो तौरई ने हावब्रा हावतब्रा दो जेंग या थमना अनौबदो मतोन दो अदो
ปลาละวุยบก็ಅದು ಪುಖಿದು ಮಯಾದ ಕುಂಠ ತಾಬ ಯಾಮ್ ಲುಯಿಬ ಈ ಬಾ ಮಿಸು ಮಯಾಮ್ ಹೌವೆ ಅದು ಕುಂಠರದಿ ಈಗ ಮಯಾಮ್ ಹರಿ ಖೋಂಗೆ ಲೋಯ್ ಜಾಟ್ನ ಲೋರನೆಬ Ma'am crab go. Crab sẽ ra màu nè. ಕುಂಠರಬ ಮಥಂದ ಚೈ ಪುರಗ ವಾಸಾಂಗ್ ಅಂ ಪುರಗ ಕುಂಠ ಫಜನ ಹೇಗೆ ತಬನೆ Ma'am go. Mimi देखो nga video ani nam mina mai chen lam lai ne nam jeng bio jeng mi ha mu ya mà hay sinh ạ ingo jeng ha ja bro me yam jeng ha yo me yam ne tom mà hay sinh ạ me yam ni subscribe to ai na tiนี่หอย hay बहुत tasty tôi bị như thế ngã đi hai bộ cái đường ngã đi cái cây nó không rồi Ma'am nuksan naman sa na. ngã đi được cái mày hấp tôi mày làm lâu nữa chỉ ở cha thôi ạ không nữa tôi mày quay แม่มาคุยกับชิจ้าแล้วก็ปุ้งมังเฮกตาร์ว่าเจนมันก็ติดก็แม่เดี๋ยวให้ปุกซา chiên ngã đi mày running tôi bây giờ tôi nè làm gì đó अभी मैं पानी खाने वाला हूँ आप लोग lúc đi trên là tiệc có làm ăn rồi có từng ai vậy bạn Mimi xin chú xem em comment box tại biết mo hầu ba học tập hai đô mày hiện đi khơi hai năm mà video mà hiện tàu ghé tàu được แม่มาทุนติงทิ้งมันหนาวเลยแม่ไม่ดิทำมันจิกตัวเลย ai được qua ngang đời gì mày mai được quang được dậy ai được đông thời gian ngang ngang được một con ngang ngang được mai kêu lên rồi cha tôi mình nhá chấp là ngang cái cân ngang cái thấy không ở đây mày các tốt từng ngày miam mà khơi chào bà chứ rồi các miam chú chăm niềng ní mày sang ngồi bốc lo anh đâu comment box tại biết mo nhau cóจะhào mà bro Sina khơi YouTube की अधिकार Sina अभी ने समझा कि बनी तो भी आंगांग में ऊपर है ấy xin một tuần được nghe không nghe mi bây giờ mi trần là mi ấy rau trần để khơi mi mi trái chứ nó làm trái nữa Ma'am thôi hào của nó lôi ra miam nhận chính xác gì á ấy tốt mà cái thuốc này rồi chỉ cha hiệp Ma'am crab. cái cấp tôi hả แม่ไม่มีขึ้นอยู่ใช่เดี๋ยวนี้ทำนายการตะกังเลยกันแม่ chỉ cái giá đi học như nào vậy đấy cái ô rồi cái nào nó dầm dang cái sao vậy hay là ทำนายอยู่แม่ที่ยังโหดเลย hay riêng miam nó khơi cha bay dang bờ tàu nào đi
Kenana yang cha nằm ghê đồ đôi vô. Kena cha nằm nè đồ đơm gì đồ cho quay xả tay. แม่มาตั้งดี eating challenge ต่อกันแต่ว่าวิดีโอมันละกันนี่ Hao á. मैम वीडियो सन मारेगा लाइक तो सन बेमो शेयर तो सन बेमो कमेंट बॉक्स आ रहा मो मैम आ तो पा हम दिखाओ नो बेल आइकॉन नंबर मो